ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔ 1ꯒꯤ ꯃꯨꯛ ꯌꯦꯡꯉꯁꯤ ꯄꯦꯄꯔ 1ꯒꯤ class 1 to 5 ꯒꯤ ꯄꯦꯄꯔ 1 ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ Manipuri section ꯗ ꯌꯦꯡꯁꯤ ꯁꯤꯁꯨ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯌꯥꯎꯈꯤꯕ ꯄꯦꯄꯔ 2ꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯁꯤꯁꯤꯅ ꯄꯦꯄꯔ 1ꯒꯤ ꯑꯣꯏꯔꯒ class 1 to 5 ꯒꯤ ꯈꯤꯇꯪ ꯂꯥꯏꯕ lower levelꯒꯤ primary-ꯒꯤ ꯑꯣꯏꯕ ꯄꯦꯄꯔꯅꯦꯕ ꯑꯗꯨꯒ ꯀꯣꯏꯁꯟ ꯈꯨꯍꯪ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯗꯨꯒ ꯀꯣꯏꯁꯟꯁꯤꯡꯁꯤꯗ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯁꯤꯁꯤꯅ lowerꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖꯀꯤ ꯑꯉꯥꯡꯁꯤꯡꯒꯤ learning style learning ability ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ 30 ꯀꯣꯏꯁꯟꯁꯤꯒꯤ ꯃꯅꯨꯡꯗ 15ꯗꯤ ꯑꯩꯈꯣꯏꯅ reading comprehensionꯗ ꯍꯪꯒꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯦꯄꯔ 1ꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯍꯥꯟꯕꯗ ꯋꯥꯔꯦꯡ ꯃꯇꯦꯛ ꯑꯃ ꯄꯤꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯃ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯁꯩꯔꯦꯡꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯝꯃ ꯍꯪꯉꯦ ꯑꯗꯨꯒ ꯁꯤꯒꯤ reading comprehensionꯁꯦ ꯀꯣꯏꯁꯟ ꯑꯃꯅꯤꯇꯪ ꯌꯦꯡꯉꯝꯁꯦꯕꯀꯣ ꯁꯤꯗ ꯋꯥꯔꯦꯡ ꯃꯇꯦꯛ ꯑꯃ ꯄꯤꯊꯣꯛꯑꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯤ ꯂꯣꯏꯔꯒ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯩꯗ ꯀꯣꯏꯁꯟ ꯅꯝꯕꯔ 91 ꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯁꯦ 91 ꯀꯣꯅꯨꯡꯗ ꯃꯦꯡꯒꯧꯁꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯗ ꯌꯥꯎꯔꯤꯕ ꯅꯥꯎꯟꯁꯤꯡꯗꯨ ꯈꯟꯗꯣꯛꯎ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯋꯥꯔꯦꯡ ꯃꯇꯦꯛꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯄꯥ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣꯏꯁꯟꯁꯦ ꯍꯥꯟꯅ ꯇꯥꯛ ꯌꯦꯡꯕ ꯑꯗꯨꯒ ꯁꯤꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯡꯗ ꯀꯣꯟꯅ ꯂꯥꯛꯄ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯕ ꯃꯔꯝꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯅꯪꯗꯕꯅꯦꯕ ꯄꯤꯔꯤꯕ ꯃꯇꯝꯗꯨꯒ ꯑꯗꯩꯗꯤ ꯀꯣꯏꯁꯟꯗꯨꯒ ꯑꯗꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯃꯨꯛ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ OMR sheet-ꯇꯨꯗ ꯁꯪꯖꯟꯕ ꯗꯥꯔꯀꯟ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯂꯧꯔꯛꯀꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯜ ꯅꯝꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯦꯕ ꯀꯟꯅ ꯈꯣꯠꯂꯤꯉꯩꯗꯨꯗ ꯑꯗꯩ ꯁꯣꯏ ꯇꯧꯒꯦ ꯑꯗꯩ ꯈꯨꯕꯤ ꯅꯝꯃꯣꯅ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯕꯅꯦ ꯑꯗꯨꯅ ꯁ꯭ꯄꯤꯠ ꯈꯤꯇꯪ ꯂꯩꯅ ꯁꯤ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯗꯕꯅꯦꯕ ꯐꯅ ꯂꯥꯏꯔꯒꯁꯨ ꯀꯣꯏꯁꯟ ꯅꯝꯕꯔ 91 ꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯃꯤꯡꯒꯧꯁꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯗ ꯌꯥꯎꯔꯤꯕ ꯅꯥꯎꯟꯁꯤꯡꯗꯨ ꯈꯟꯗꯣꯛꯎ ꯀꯣꯅꯨꯡꯗ ꯃꯤꯡꯒꯧꯁꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ ꯀꯣꯅꯨꯡꯗ ꯃꯤꯡꯒꯧꯁꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯥꯎꯟꯁꯦ ꯀꯔꯝꯕ ꯌꯦꯡꯗꯣꯏꯅꯦꯕ ꯀꯣꯅꯨꯡ ꯍꯥꯏꯕ ꯑꯃꯒ ꯃꯤꯡꯒꯧ ꯍꯥꯏꯕꯁꯤꯃꯒ ꯅꯥꯎꯟ ꯑꯣꯏꯗꯣꯏꯅꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ ꯂꯨꯅꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯂꯧꯅꯔꯝꯃꯤꯁꯤ ꯚꯔꯕꯅꯤ ꯂꯨꯅꯁꯤꯅ ꯑꯦꯗꯚꯔb ꯑꯣꯏꯗꯣꯏꯅꯤ ꯀꯣꯅꯨꯡ ꯃꯤꯡꯒꯧꯁꯤ ꯇꯥꯔꯦ ꯑꯣꯞꯁꯟ ꯅꯝꯕꯔ 4 ꯀꯣ ꯑꯗꯨꯅ ꯁꯤ ꯋꯥꯔꯦꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯑꯣꯏꯗ꯭ꯔꯁꯨ ꯃꯥꯅ ꯒ꯭ꯔꯥꯃꯥꯇꯤꯀꯦꯜ ꯑꯣꯏꯕ ꯑꯃꯅꯤ ꯌꯥꯎꯔꯛꯏꯁꯤ ꯎꯕ꯭ꯔꯥ ꯑꯗꯨꯒ 92 ꯀꯔꯝꯅ प्रजाꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯔꯝꯕꯒꯦ ꯁꯤꯗꯤ ꯄꯤꯔꯤꯕ ꯄꯦꯁꯦꯖꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯪꯉꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯊꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯄꯥꯔꯒ ꯊꯤꯔꯅꯦꯕ ꯉꯁꯥꯏ ꯀꯣꯏꯁꯟꯗꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯗ प्रजाꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯔꯝꯅ ꯎꯠꯅꯔꯝꯕꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯎꯕ ꯊꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯄꯔꯦꯡ ꯁꯨꯝ ꯄꯥ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨꯒ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯒꯅꯤ ꯁꯤꯒꯤ ꯊꯥꯔꯠꯀꯤ ꯀꯩꯅꯣꯁꯦ ꯊꯥꯔꯠ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯗ ꯌꯥꯎꯔꯦꯕꯀꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯤꯡꯒꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯩ प्रजाꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯡ ꯀꯧꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯗꯨ ꯎꯠꯂꯤ ꯍꯥꯏꯅ ꯁꯤꯗ ꯌꯥꯎꯔꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯡ ꯀꯧꯅꯗꯨꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ 92 ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯑꯣꯞꯁꯟꯁꯤꯡꯁꯦ ꯃꯊꯪ ꯌꯦꯡꯉꯁꯤꯀꯣ 1 ꯂꯦꯞꯈꯠꯇꯨꯅ ꯎꯠꯅꯔꯝꯃꯤ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯎꯠꯅꯔꯝꯃꯤ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯎꯠꯅꯔꯝꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯤꯡꯀꯧꯗꯨꯅ ꯎꯠꯅꯔꯝꯃꯤ ꯅꯝꯕꯔ 4 ꯁꯤ ꯂꯩꯔꯦꯀꯣ ꯇꯣꯉꯥन तोङान ꯃꯤꯡ ꯀꯧꯗꯨꯅ ꯎꯠꯅꯔꯝꯃꯤ ꯁꯤꯒꯤ ꯔꯤꯗꯤꯡ ꯀꯝꯄ꯭ꯔꯦꯟꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯪꯅꯕ ꯍꯣꯠꯅꯔꯒꯁꯨ ꯒ꯭ꯔꯥꯃꯔꯒꯤ ꯑꯣꯏꯕ ꯈꯔ ꯌꯥꯎꯁꯠ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯨꯝꯕ ꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯈꯨꯝꯈꯤꯗꯣꯏꯅꯦ ꯑꯗꯨꯗꯣ ꯀꯣꯏꯁꯟ ꯅꯝꯕꯔ 93ꯗ ꯂꯥꯛꯑꯒꯦ 93ꯗ प्रजाꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯗ ꯃꯩꯗꯤꯡꯉꯨ ꯍꯥꯏꯕ ꯃꯤꯡꯒꯧꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯧꯔꯛꯈꯤꯕꯒꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯄꯦꯁꯦꯖ ꯃꯅꯨꯡꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯥꯎꯕ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯔꯛꯑꯀꯥꯟꯗꯀꯣ प्रजासिंना लेबाकी मपू ओइरबा निंथौदा मैदिंगु हाइबा मौदुसी करम्बा मतमदगी कौरक्खिबगे हाइबनेबा ऑप्शन जिंगसिसु अदुम येंथोअसे हिंदू धर्म चंगलकपदगी कौरक्ले निंथौ पानबगी चटनबी हेक लेरकपदगी कौरक्ले लाई हाक्तक्तगी कौरक्ले निंथौ खागेमबगी मतमदगी कौरक्ले क्वेश्चन जे अमुकंग निंसिंग जे प्रजासिंना लेबाकी मपू ओइरबा निंथौदा मैदिंगु हाइबनेबा मैदिंगु जे काय यावगेना सलाम थिरगा सलाना खुमनबो हनतनेबा साइकी
सिदगी हौरगा सिगी पैराग्राफ सिदगी दम हौगे सिगी थर्ड पैराग्राफ सिदगी रीडिंग कम्प्रिहेंशन है सिदा मतम मयाम थाजन बया दबनेबा अतै तै अखोना अखंग मयाम दु अमु हुंदोरक्तोनेबा सिदा मतम मयाम थादखरगदी मणिपुर की प्रजा सिंगना निंगथौगी मफमदा तोंगान तोंगान बा मिंग कौनदन हौलनुसु फजबा अदु मपुंग फाना फोंदोइ हाइबस अरिब लारिक कयादा तोइना थेंगनै मतमगी यावोनगी मतुंग इना लेबाकी मपु ओइरिबन इंथौदा कौबा मिंगौसु अहोंगला ई मैदिंगु हाइदुसि यावबा यंतुनि मिंगसिंग असि मतमगी यावोना पुरखिबा नाक्तनि खुदम खरदंग पल्लबदा लेबाक मपु ओइरिबा निंगथौगी मफमदा मैदिंगु लाइनिंगथौ महाराज असिना चिंगबनी अदुबो ngasai hangiba question jugi kenodi yaudriba ko wahidi yaure मैदिंगु जे ngasai karamba matamdagi haibani kaunariba mingausingi manungda manipuri praja singna lebak mapu oiriban ingthouda maidingu mingau asina manipurda ningthou panbagi chatnabina hek leirakpadagi sida yaure ko ningthou panbagi chatnabina hek leirakpadagi haunai yaujaduna laklabani adi question dong lase Hindu dharma option number 1 je Hindu dharma changlakpadagi korakle निंगथौ पानबगी चटनबी हेक लेरकपदगी कोरले ऑप्शन नंबर 2 इज चुमे को सुमाय थौदना कोइना क्वेश्चन नंबर 91 दैना 120 फावजे असी से सुमायना वारेंग सिदा बेस तौरगा क्वेश्चन हंगदोइने दुगा ग्रामर की ओइबा वारेंग सिदा दि बेस तौबा वारेंग सिदा की वही लौथोगा ग्रामर की स्ट्रक्चर खा लौथोगा सी करिनो हना हंगबा यावरिबा अमनी बुदी अदो 94 सिम तंगा येंगमसे दुगा तै कान गरसे पारा आंसर थी बने सिदा कनो खोना पारा मतम सो महन ले दुकान दे क्वेश्चन नंबर 94 से यंगसे चटना लोन चट हाइबा वाही सी एडजेक्टिव वाही नि सिंपल वाही नि कंपाउंड वाही नि सिंपल कंपाउंड अनि मकनी सिदे चटना लोन चट से एडजेक्टिव थी ओइरोय अदुगो सिंपल वर्ड टू ओइरोय 3 गा 4 गा अनि सी मरत मा चुंगदोइने बा कंपाउंड वाही नि simple compound ani makni hana hai da chatnabi ma galon chatna pun ma compound word ne na 3 se question kre ko compound wa hai ne matang sigi koina ngasai gi second super reading comprehension gi ama lak toi do adu gi saireng do yeng se saireng la e ko sida lai question je makha da piriba saireng asi munna paraga hangliba wahang singi wahang chama dagina cham ga manga chana ba pokum piu hai saireng si am chen bane na nga sum pa thom ji ko phajabagi iron nung da sanari manipurna thek no no jinglon lan na pairak pu uchek singna pukning lupchari phajabagi ithak ipom da thado ke ngamde yengloi yade phajabagi phajabak aktani manipur pak na sandok liba loktak na मिचा नरी असंग चिंगसांग परेंगा नुंसीरबा पेनागी सहेकना सैथारी क्वेश्चन द लास्ट है क्वेश्चन नंबर 100 को फजबगी इरोन नुंदा कनाना सानबगे है क्वेश्चन जे पारागा येंसे फजबगी इरोन नुंदा सानरी मणिपुर न को मणिपुर न सानरी न हाइलाइट से फास्ट फजबगी इरोन नुंदा सानरी मणिपुर न दुदी 100 की से खंजिने आम द चेक सिंग हाय नंबर 1 से को नंबर 2 असंग बचिंगसांग नंबर 3 मणिपुर ना नंबर 4 शिलंग ना है शिलोंग हाय दोरंग दोदी क्वेश्चन नंबर 3 से मणिपुर ना से चुमे को दुगा क्वेश्चन अमा तंग येंग से 101 से नुसीरब पेनागी सहेक ना कनाबो करीबो सैथारी बनो नुसीरब पेनागी सहेक na kanabu karibu sai thar pena yawo matang yeng sine saireng dida jinglo lan na pairak bo chek na pokning lupchari phajabagi thak pomda thadok ke ngamde yengloi yade phajabagi phajawa ngakani pak na sandok liba loktak na micha nari asang ba chingsang parenga nungsiraba penagi sahek na saithari last pareng se yare nungsiraba penagi sahek na saithari si kanano haina hangi ko kanabo loktak ki phajaba uchek singna pairakpagi phajaba mahusagi phajaba
ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ? ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯗꯣꯡ ꯂꯥꯎꯅ ꯐꯪꯕ ꯑꯟꯁꯔꯗꯤ ꯑꯣꯏꯗꯦꯕꯀꯣ. ꯃꯤꯠꯆꯥꯅꯔꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛꯅ ꯁꯩꯊꯥꯔꯤ. ꯃꯥꯛꯇꯛꯇꯩ ꯑꯃꯨꯛ ꯍꯪꯒꯠꯂ ꯄꯥꯗ ꯌꯥꯔꯔꯣꯏ. ꯐꯖꯕꯒꯤ ꯏꯔꯣꯟꯅꯨꯡꯗ ꯁꯥꯟꯅꯔꯤ ꯃꯅꯤꯄꯨꯔꯅ ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯆꯤꯡꯂꯣꯟ ꯂꯥꯟꯅ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡꯅ ꯄꯨꯛꯅꯤꯡ ꯂꯨꯞꯆꯔꯤ. ꯐꯖꯕꯒꯤ ꯏꯊꯛ ꯏꯐꯣꯝꯗ ꯊꯥꯗꯣꯛꯀꯤ ꯉꯝꯗꯦ ꯌꯦꯡꯂꯣꯏ ꯌꯥꯗꯦ. ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ. ꯄꯥꯛꯅ ꯁꯟꯗꯣꯛꯂꯤꯕ ꯂꯣꯛꯇꯥꯛꯅ, ꯁꯤꯗ ꯂꯣꯛꯇꯥꯛ ꯑꯃ ꯄꯜꯂꯛꯑꯦꯀꯣ. ꯃꯤꯠꯆꯥꯅꯔꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛꯀ. ꯂꯣꯛꯇꯥꯛ ꯄꯜꯂꯛꯑꯦ, ꯁꯤꯗ ꯂꯣꯛꯇꯥꯛ ꯌꯧꯔꯛꯑꯦ. ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯥꯟꯗꯣꯏꯅꯤ, ꯂꯣꯛꯇꯥꯛꯀꯤꯁꯨ ꯃꯥꯟꯗꯣꯏꯅꯤ. ꯑꯗꯨꯝ ꯑꯃꯥꯟꯕꯁꯤꯡꯁꯦ ꯑꯣꯞꯁꯟꯗ ꯂꯣꯏ ꯍꯥꯞꯆꯤꯜꯂꯛꯀꯅꯤ. ꯑꯗꯨꯝ ꯃꯨꯟꯅ ꯄꯥꯗ꯭ꯔꯒꯗꯤ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕ ꯍꯥꯏꯅ ꯈꯣꯠꯆꯤꯟꯈ꯭ꯔꯦ. ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯥꯜꯂꯦ, ꯑꯗꯣ ꯀꯣꯟꯅ ꯂꯥꯛꯄꯁꯦ ꯂꯣꯛꯇꯥꯛ ꯑꯣꯏꯗꯅ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯤꯁꯦ. ꯑꯁꯪꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒ ꯃꯤꯠꯆꯥꯅꯔꯤꯁꯦ ꯂꯣꯛꯇꯥꯛ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗꯒꯤ 104 ꯌꯦꯡꯉꯨ. 04. ꯑꯁꯪꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅ ꯀꯅꯥꯒ ꯃꯤꯠꯆꯥꯅꯕꯒꯦ? ꯀꯅꯥꯃꯠꯇꯒ ꯃꯤꯠꯆꯥꯅꯗꯦ. ꯃꯅꯤꯄꯨꯔꯒ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡꯒ ꯂꯣꯛꯇꯥꯛ ꯄꯥꯠꯀ. ꯁꯤꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯣꯏꯗꯣꯏꯅꯦ. ꯁꯨꯃꯥꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠ. ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ 30ꯒꯤ ꯃꯅꯨꯡꯗ